Hauzik Manipur gi oriba phibam asida lokhalakpa cheksin thoranggi manung channa Manipur gi maruoiba district sing amadi mafam singda anowo CRPF lainenaba security barracks sing ayamba semba saba losilagli hari wafam asing asi Manipur gi chief minister N Biren Singhana ma ki Facebook account da iduna thagal lakhibaga loinana tongan ba district sing da saba losilaba CRPF sing lainaba barracks sing amadi saba loisingadarba barracks sing gi mafam amadi photo singa konana thagalagli ba post aduda hauji phawbada loisilaba CRPF personal sing lainana ba barracks sing adudi Imphal West district ki waina phayeng sing laikai amadi Senjam Chirangdani Thawal district ki waina Nongpok Semai police station manung amadi hairongni Imphal East district ki waina Kaithian Manbi outpost amadi Yunaco school manaki chanungdani Jiribam district ki waina Boro Bekra da oiri Kampokpi district ki waina Ji Chapramena police station ki Gamphi gaidani Bishnupur district ki waina Waroiching BDF outpost amadi Lengang Tabi BDF outpost ta thamli Kaksing district ki waina Palel police station ki campus manungda amadi Khongnang Phaisabi village tani Churachandpur district ki oinadi hauji mafam anida sengotpagi thabak chathari mafam ani adudi Churachandpur district headquarter gi reserve line manung amadi singhatani adugai Manipur dagi loi thakraba athawbu singi ningsing thorom lising ani kunga mari gi saruk ama oina Mareibak majati ki damak ningtam landa lanpha oiduna Irebak Manipur gi athawba kulum doina Andaman gi Mount Manipur da leiramba mafam asida sahi asigi langban haisoi khaikat laikat ngarang tamkhre machiga loinena National Secretary Bharatiya Dalit Sahitya Academy New Delhi gi Dr. Yumna Mahendra Kumar Singhan lusingduna tungi mirol gi damak khallaga Maharaj Kulachandra gi ningsing mitam ama thamnaba urep uyungsu tamkhre Nongthel gi thoramda protocol in charge Port Blair Andaman and Nicobar gi J Sheshagiri Protocol Assistant Port Blair Andaman and Nicobar K Ganesha National Secretary Bharatiya Dalit Sahitya Academy New Delhi ki Dr. Yumna Mahendra Kumar Singh Anthropological Survey of India Regional Center Port Blair ki Dr. Ningomam Somorjit Singh Japanese Hospital Manipur ki President Dr. Rajen Ayangba Department of Art and Culture Government of Manipur ki Retired Assistant Director Hobam Chitra Amadi Social Activist Dr. Kiran Yendrem Bamna Chingbana Saruk Yaduna Thoram Amasu Pangthokhi Thauram aduda Irebak kitamak thawaina podha pikhrabi singi mafamda minute ani leptuna awab phongdokhi Thaurangi makha tarakpada laibak ningba singi maramda wa ngangnakhi sairing saidinaba natki oiba thauram amadi mathau ningthina tawbagi damak piba National Award sing yanthokhi Dalit Sahitya Academy Manipurna thobu oiduna pangthokliba ahumsuba adungai loi thakraba thobu singi ningsing thauram lising ani kunmari asigi oina chaliba tha asigi kunga nithoi fawba pangthokadriba khongchat asida punna saknairaba mioi kuthraga nithoi na saruk yari Ministry of Tourism na sinduna handakta pangthokiba Best Tourism Villages competition da Manipur gi andro khungangbu heritage category da khwaidagi phajaba tourism village amani haina khalakpa sida Manipur Chief Minister N Biren Singha gi maikaidagi andro miyam da nungaiba amade harawa phongdorakre Chief Minister N Biren Singhana social media post amada thagalakhiba warol amada hariba mai paklakpa si state asika kinatna andro miyamna Ona Jaman adugi mai paklakpa amasuni hari androgi miyamna mafam asigi mahausagi phajaba amadi hanadagi lairaklaba landam asigi chanabi adubu ngangna thamlakpagi mahini hairi androbu khalakpa asigi matangda Ministry of Tourism ki Joint Director General Arun Srivastava Manipur ki Tourism ki Commissioner Devesh Dewal da aiba chirolma tharakna nungaiba paw asi khangalakre masiga loinena Tourism Commissioner Devesh pu lagliba December 28 haibadi World Tourism Day da New Delhi da pangthokadaba thauram amada mana asi lauranabasu khangalakre hari Haukiba lebapokpa numita 11 gi mafam kayada Hezbollah lalawu singna pager sing season aduna bomb pokai anduna mioi kayama hatkiba amadi bioi lising kayama asokpan nanghan kharba tungda amuka na ngarang waki toki season aduna bomb pokai angi tawdokta mioi tara mari amasu hatkre samri yankai hen badana asokpan amuka nangan khre Lebanon gi Health Ministry gi statement amagi matungina makha tarakpada mioi taruk amasu laikidre masi tharaga hausi phawbada ngarang gi tawdok aduda sikhiba mi gi masing kun chure hari masi
ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯝꯗ ꯂꯩꯕ ꯁꯣꯂꯔ ꯄꯥꯋꯔ ꯁꯤꯁꯇꯦꯝ ꯀꯌꯥ ꯑꯃꯁꯨ ꯄꯣꯛꯈꯥꯏꯈꯤ ꯋꯥꯀꯤ ꯇꯣꯀꯤ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯖꯔꯦꯜꯅ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯀ꯭ꯂꯦꯝ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅꯗꯤ ꯏꯖꯔꯦꯜꯒꯤ ꯑꯋꯥꯡ ꯊꯪꯕ ꯂꯦꯕꯅꯟꯒ ꯊꯪꯅꯔꯤꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯍꯣꯡꯗꯣꯛꯅꯕ ꯈꯪꯍꯟꯕꯗꯤ ꯂꯩꯈ꯭ꯔꯦ ꯏꯖꯔꯦꯜꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯌꯣꯕ ꯒꯦꯂꯟꯅ ꯉꯔꯥꯡ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕ ꯑꯃꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯃꯛꯄꯨ ꯂꯦꯕꯅꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤꯗꯦ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯍꯔꯖꯤ ꯍꯥꯂꯦꯕꯤꯅ ꯍꯥꯏꯈꯤꯕꯗ ꯍꯦꯖꯕꯣꯂꯥꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯅꯕ ꯏꯖꯔꯦꯜꯅ ꯑꯈꯟꯅꯕ ꯄ꯭ꯂꯥꯟꯁꯤꯡ ꯌꯥꯊꯣꯛꯇꯨꯅ ꯊꯝꯂꯦ ꯄꯟꯕ ꯌꯥꯏ ꯃꯗꯨꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯦꯖꯔꯁꯤꯡ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ 2,200 ꯔꯣꯝ ꯁꯣꯛꯈꯤ 12 ꯑꯃꯅ ꯁꯤꯈꯤ ꯍꯦꯖꯕꯣꯂꯥ ꯑꯃꯗꯤ ꯂꯦꯕꯅꯟ ꯒꯚꯔꯟꯃꯦꯟꯠꯅꯗꯤ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯏꯖꯔꯦꯜꯕꯨ ꯃꯔꯥꯜ ꯁꯤꯔꯤ ꯉꯁꯤ ꯂꯦꯕꯅꯟꯒꯤ ꯂꯨꯆꯤꯡꯕ ꯃꯀꯣꯛ ꯁꯥꯏꯗ ꯍꯥꯁꯟ ꯅꯁꯔꯜꯂꯥꯅ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯒꯗꯧꯔꯤ